ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯖꯕꯒꯤ ꯃꯤꯅ ꯍꯨꯈꯤꯅꯤ ꯈꯟꯕꯅ ꯇꯝꯊꯤꯕ ꯂꯩꯔꯣꯜ ꯂꯤꯁꯤꯡꯅ ꯁꯝꯕꯜ ꯑꯣꯏꯅ ꯆꯦꯠꯅ ꯈꯥꯗꯨꯅ ꯊꯝꯖꯔꯤꯕ ꯂꯩꯔꯥꯡ ꯑꯃꯕꯨ ꯍꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯥꯁꯨ ꯑꯉꯛꯄꯅꯤ. ꯂꯩꯔꯥꯡ ꯂꯩꯀꯥ ꯑꯃ ꯆꯣꯏꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯃꯁꯣꯡ ꯐꯟꯅ ꯊꯠꯂꯤꯕꯅꯤ ꯍꯤꯃꯥꯂꯣꯏ ꯆꯤꯡꯁꯥꯎꯒꯨꯝ. ꯂꯩꯅꯥ ꯑꯃ ꯀꯦꯟꯈꯤꯅꯤ ꯋꯥꯔꯤꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯥꯡꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯂꯦꯝꯅ ꯊꯥꯒꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯐꯤꯔꯦꯞꯄ ꯃꯈ꯭ꯌꯥꯠꯆꯤ. ꯅꯪ ꯈꯛꯇꯔꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯩꯔꯤꯁꯦ? ꯍꯥ? ꯅꯪ ꯈꯛꯇꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯍꯩꯔꯤꯁꯦ? ꯅꯪ ꯈꯛꯇꯔꯣ ꯑꯔꯣꯟꯕ ꯈꯨꯠꯂꯥꯏ ꯂꯩꯕ ꯉꯝꯃꯤꯁꯦ? ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯒꯦꯔꯣ? ꯅꯪ ꯅꯊ꯭ꯋꯥꯏꯗꯨ ꯂꯥꯟꯒꯦꯔꯣ? ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯥꯁꯨ ꯅꯣꯡꯃꯩꯗꯨ ꯄꯨꯛꯆꯦꯠꯂꯣꯝꯗꯒꯤ ꯁꯠꯇꯣꯔꯛꯂꯒ ꯕꯤꯀꯤꯒꯤ ꯂꯥꯏꯕꯛ ꯅꯥꯆꯦꯞꯇꯨꯗ ꯅꯝꯈꯠꯂꯛꯏ. ꯕꯤꯀꯤꯗꯤ ꯁꯥꯎꯔꯤꯕ ꯐꯤꯔꯦꯞꯄ ꯑꯗꯨꯅ ꯈꯪꯀꯥ ꯀꯥꯞꯁꯤꯜꯂꯛꯑꯗꯤ ꯍꯥꯏꯅ ꯃꯤꯍꯨꯜ ꯃꯥꯡꯈ꯭ꯔꯦ. ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯕ ꯐꯤꯔꯦꯞꯄꯒꯤ ꯍꯤꯡꯁꯥꯕꯒꯨꯝꯕ ꯃꯔꯝ ꯆꯠꯅꯤ. ꯑꯗꯨꯛ ꯊꯤꯅ ꯐꯤꯡꯅ ꯁꯥꯎꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯐꯤꯔꯦꯞꯄꯒꯤ ꯃꯣꯂꯤ ꯃꯣꯂꯤꯕ ꯃꯇꯧꯗ ꯀꯥꯎꯊꯣꯛꯂꯨꯏ. ꯃꯌꯥꯝꯗꯩ ꯇꯣꯉꯥꯟꯕ ꯃꯆꯤꯡꯗꯤ ꯎꯈ꯭ꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯁꯕꯥꯟꯒ ꯆꯥꯅꯕ ꯐꯤꯡꯒꯟꯕ ꯃꯔꯝ ꯆꯠꯇꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤ. ꯕꯤꯀꯤ ꯃꯃꯤꯠ ꯈꯞ ꯈꯞ ꯃꯁꯥ ꯅꯤꯛꯄ ꯍꯧꯔꯛꯂꯦ. ꯋꯥ ꯉꯥꯡꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯇꯧꯖꯔꯔꯣꯏ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯑꯗꯨꯛ ꯃꯥꯅ ꯀꯔꯦꯝꯅꯔꯨꯔꯤꯗꯨꯒ ꯏꯀꯥꯏꯕꯒꯨꯝꯁꯨ ꯐꯥꯎꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯥ ꯀꯤꯁꯨ ꯀꯤꯔꯒ ꯃꯀ꯭ꯂꯥꯞꯇꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯐꯖꯅ ꯈꯩꯈ꯭ꯔꯦ. ꯂꯩꯔꯝꯕ ꯆꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯈꯨꯠꯈꯠꯅꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯈꯥꯝꯕꯁꯨ ꯀꯤꯕꯅ ꯂꯥꯞꯇꯛ ꯂꯥꯞꯇꯛ ꯂꯦꯞꯂꯒ ꯌꯦꯡꯕ ꯌꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯎꯁꯤꯟꯅꯗꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ. ꯈꯨꯠꯂꯥꯏ ꯌꯥꯎꯔꯒ ꯈꯠꯅꯕ ꯍꯥꯏꯕꯁꯤꯇꯕꯨ ꯆꯪꯁꯤꯜꯂꯒ ꯈꯥꯝꯕ ꯀꯤꯅꯕꯅꯤ. ꯗꯁꯥ ꯐꯠꯇ꯭ꯔꯗꯤ ꯗꯁꯥ ꯇꯥꯗꯧꯔꯤꯕꯅꯤ. ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯂꯥꯛꯇꯅ ꯏꯜꯂꯒ ꯍꯥꯏꯔꯛꯏ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯔꯕ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯔꯝꯃꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯕꯤꯀꯤ ꯈꯔ ꯂꯥꯞꯅ ꯐꯤꯡꯅ ꯆꯠꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯍꯟꯗꯨꯅꯁꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ. ꯐꯤꯔꯦꯞꯄ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤꯅ ꯍꯦꯛ ꯊꯧꯈꯤꯕꯒ ꯃꯁꯥꯗ ꯀꯥꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯅꯕ ꯍꯣꯠꯅꯖꯩ. ꯑꯗꯨꯒ ꯃꯁꯥꯗꯣ ꯈꯔ ꯁꯦꯝꯃꯒ ꯑꯃꯨꯛ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ. ꯍꯜꯂꯁꯤꯔꯥ? ꯑꯗꯨꯛ ꯏꯪꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯉꯁꯥꯏꯈꯩ ꯇꯧꯔꯨꯔꯤꯕ ꯁꯞꯇ꯭ꯔꯗꯨꯒ ꯀꯌꯥꯗꯤ ꯍꯦꯛ ꯈꯦꯠꯅꯔꯕꯅꯣ? ꯑꯇꯣꯞꯄ ꯃꯤ ꯑꯃ ꯃꯥꯜꯂꯕꯅꯤ, ꯁꯛ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ. ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯅꯦꯝꯕꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯅꯦꯝꯊꯗ꯭ꯔꯤ ꯈꯪꯕꯅ ꯇꯥꯝꯅꯥꯅ ꯉꯥꯏꯈꯣ, ꯀꯦꯟꯇꯤꯟꯗꯩ ꯀꯩꯅꯣꯝ ꯊꯛꯎꯁꯦ. ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯨꯒ ꯅꯪ ꯒꯥꯔꯤ ꯀꯃꯥꯏꯅ ꯊꯧꯈꯤꯒꯦ? ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯑꯣꯏꯅ ꯍꯜꯂꯁꯤ. ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯅꯆꯦ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯆꯦꯒ ꯑꯃꯨꯛ ꯍꯟꯈꯤꯒꯦꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯜꯂꯁꯤ. ꯑꯩ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯍꯩ. ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ. ꯇꯥꯟꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯅꯤꯡꯉꯣꯜ ꯍꯦꯛ ꯍꯦꯛ ꯉꯟꯅ ꯍꯟꯗꯣꯏ ꯇꯧꯕꯒꯤ ꯉꯁꯤꯗꯤ ꯑꯦꯔꯣꯟꯅ ꯂꯥꯛꯅꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯅꯈ꯭ꯔꯕꯅꯤ. VIP ꯅꯨꯄꯤꯒꯤ ꯕꯣꯗꯤ ꯃꯁꯥꯖ ꯑꯃꯗꯤ ꯑꯥꯏꯂꯤꯠꯁ ꯊꯥꯕꯒꯤ ꯊꯕꯛꯇꯨꯁꯨ ꯑꯌꯥꯝꯕꯅ ꯅꯤꯡꯉꯣꯜꯗ ꯄꯤꯁꯤꯟꯈꯤꯕꯅꯤ. ꯃꯊꯧ ꯈꯔ ꯆꯤꯜꯍꯟꯕꯅꯤ. ꯄꯤꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝꯗꯨꯗ ꯆꯪꯉꯛꯑꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯐꯝꯃꯛꯏ. ꯑꯁ, ꯁꯦꯜ ꯇꯥꯟꯕꯁꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯒꯗꯒꯤ ꯂꯧꯗꯨꯅ ꯆꯥꯊꯣꯛꯎꯔꯤ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯨꯔꯛꯑꯦ. ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯨꯡꯁꯤꯜꯂꯝꯃꯗꯤ ꯃꯤꯂꯤꯅꯤꯌꯔꯒ ꯑꯣꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤ. ꯑꯦꯔꯣꯟꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ. ꯔꯦꯁꯄꯣꯟꯁꯀ ꯉꯥꯏꯔꯝꯗꯦ. ꯅꯤꯡꯉꯣꯜꯗ ꯐꯝꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯍꯌꯦꯡꯒꯤ ꯁꯥꯔꯚꯤꯁꯅꯤ, ꯄꯨꯡ 1ꯗ ꯊꯨꯡꯒꯗꯕ. VIPꯅꯤ, ꯐꯖꯅ ꯀꯝꯄ꯭ꯂꯦꯟ ꯆꯥꯍꯟꯗꯅ ꯊꯕꯛ ꯇꯧꯔꯝꯃꯣ. ꯁꯥꯔ, ꯌꯨꯝꯗ ꯁꯥꯔꯚꯤꯁ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯏ. ꯑꯗꯣ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯇꯥꯐ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯁꯥꯔ ꯍꯣꯏꯁꯦ? ꯅꯪ ꯐꯦꯃꯤꯂꯤ ꯅꯥꯕꯩꯅꯤꯅ ꯇꯣꯂꯣꯞꯁꯨ ꯀꯛꯄꯤꯗ꯭ꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪꯁꯨ ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯀꯩ ꯀꯥꯏꯒꯦ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯐꯝꯃꯒ ꯂꯩꯔꯒ ꯇꯣꯂꯣꯞꯅ ꯅꯨꯡꯉꯥꯏꯅ ꯐꯪꯕꯗꯨꯔꯣ? ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯒꯗꯤꯅꯦ, ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯇꯣꯛꯆꯈꯣ. ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯔꯣꯜ ꯂꯣꯜꯂꯛꯑꯣꯏ. ꯅꯤꯡꯉꯣꯜ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯅꯤꯌꯝꯒꯤ ꯏꯀꯥꯏ ꯀꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯉꯛꯏ. ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯥꯎꯔꯤ ꯎꯠꯂꯕꯁꯨ ꯈꯔꯗꯤ ꯎꯠꯊꯣꯛꯇ꯭ꯔꯦ. ꯁꯥꯔꯁꯨ ꯐꯖꯅꯗꯤ ꯅꯥꯄꯜ ꯀꯥꯔꯦꯍꯦ. ꯁ꯭ꯇꯥꯐ ꯃꯔꯥꯡ ꯀꯥꯏꯔꯦꯅ ꯗꯦꯝ ꯀꯦꯌꯔꯗ ꯂꯩꯊꯣꯛꯏ. ꯍꯣꯏ ꯆꯠꯂꯒꯦ. ꯇꯤꯞꯁ ꯈꯔ ꯍꯥꯞꯀꯣ, ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯥꯐꯅꯦꯅ ꯍꯥꯏꯖꯤꯟꯈꯨꯋꯣ. ꯃꯤꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯈꯦꯠꯄ ꯍꯩꯕ ꯅꯪꯒꯤꯕꯨ ꯀꯩꯅꯣ? ꯑꯩꯅ ꯋꯥꯃꯥꯡ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯊꯣꯛꯄ ꯂꯧꯔ ꯍꯜꯂꯗꯧꯗꯨꯕꯨ. ꯉꯥꯏꯈꯣꯅꯦ ꯁꯥꯔ, ꯃꯤꯗꯤ ꯄꯥꯈꯪꯁꯦ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ.
ꯑꯗꯣ ꯁꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯗꯤꯚꯣꯔꯁ ꯇꯧꯔꯕ ꯅꯀꯂꯤ ꯄꯥꯈꯪꯂꯥ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯔꯒ ꯅꯊꯛ ꯊꯪꯕ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ ꯋꯥ ꯄꯛꯉꯥꯡ ꯉꯥꯡꯅꯔꯦꯅ ꯑꯩꯅ ꯄꯥꯛꯅ ꯑꯣꯟꯁꯤꯟꯗ꯭ꯔꯤꯁꯦ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯝꯕꯩꯁꯨ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯍꯥꯟꯅ ꯀꯪꯂꯥ ꯁꯥꯗꯅ ꯃꯤꯐꯧ ꯇꯥꯔꯔꯣꯏ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯑꯦꯔꯣꯟꯅ ꯍꯥꯏꯔꯤꯗꯣ ꯅꯤꯡꯉꯣꯜꯅ ꯉꯥꯡꯉꯤꯕ ꯈꯣꯟꯗꯥ ꯂꯛꯇꯥꯗꯨꯗ ꯑꯦꯔꯣꯟꯁꯨ ꯄꯥꯈꯪꯒ ꯑꯣꯏꯕꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯩ ꯄꯥꯛꯅ ꯑꯣꯟꯁꯤꯟꯅꯕꯤꯗꯕꯅꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯤꯡꯉꯣꯜꯁꯨ ꯈꯪꯉꯤ ꯁꯣꯔꯤ ꯁꯔ ꯑꯗꯨꯗ ꯁꯨꯝ ꯍꯌꯦꯡ ꯔꯁꯤꯌꯥꯒ ꯆꯠꯂꯣ ꯅꯇꯣꯝ ꯆꯠꯄ ꯇꯜꯂꯒꯅ ꯑꯍꯩ ꯁꯔ ꯆꯠꯂꯝꯗꯥꯏꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯣ ꯆꯠꯇꯣꯔꯦꯅ ꯑꯍꯩ ꯁꯔ ꯉꯁꯤꯒꯤ ꯀꯁꯇꯃꯔ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯍꯣꯏ ꯁꯔ ꯀꯩꯅꯣ ꯁꯔ ꯋꯥꯀꯤꯡ ꯑꯋꯥꯔ ꯃꯇꯝ ꯂꯣꯏꯔꯦ ꯅꯍꯥꯟꯈꯩ ꯅꯪ ꯉꯟꯅꯍꯜꯂꯤꯗꯨꯗꯤ ꯍꯥꯏꯔꯝꯂꯒ ꯑꯦꯔꯣꯟ ꯊꯣꯛꯈꯤ ꯅꯤꯡꯉꯣꯜ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯏ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯟꯅ ꯈꯨꯠꯇꯨꯝ ꯄꯨꯜꯂꯞ ꯇꯥꯁꯤꯜꯂꯒ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥ ꯎꯝꯁꯤꯜꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯨꯡꯅꯤ ꯅꯤꯡꯉꯣꯜꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯝꯅꯥꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯆꯪꯉꯛꯏ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯦꯡꯒꯥ ꯑꯣꯏꯅ ꯆꯥꯡ ꯑꯃꯗ ꯂꯣꯏꯅ ꯎꯔꯝꯃꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯃꯛꯅꯦ ꯇꯥꯝꯅꯥ ꯁꯨꯝ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯒꯨꯝ ꯃꯥ ꯊꯤꯟꯊꯗ ꯏꯃꯨꯡꯗ ꯒ꯭ꯔꯣꯡꯒ꯭ꯔꯣꯡ ꯆꯪꯉꯛꯂꯒ ꯃꯆꯦꯅ ꯄꯥꯎ ꯇꯝꯃꯔꯦ ꯏꯆꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯩꯈꯣꯏꯗ ꯆꯪꯉꯛꯑꯣꯏ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯈꯤꯇꯪꯁꯨ ꯊꯛꯀꯟꯅ ꯈꯣꯟꯖꯦꯜ ꯐꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯉꯣꯜ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯀꯦ ꯇꯧꯕꯗ ꯊꯕꯥꯟ ꯍꯥꯟꯅ ꯊꯣꯛꯑꯝꯕꯅ ꯅꯤꯡꯉꯣꯜꯁꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯩꯈ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯕ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯑꯝꯇ ꯍꯪꯒꯦ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯛꯅꯦ ꯀꯌꯥꯗꯁꯨ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯣ ꯍꯥꯏꯅ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯊꯕꯥ ꯇꯟꯕ ꯍꯩꯅꯗꯕꯅ ꯑꯣꯏꯅ ꯐꯥꯎꯔꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯑꯍꯨꯝꯃꯛꯇꯨ ꯁꯨꯔꯤ ꯇꯥꯕꯤꯗ ꯂꯦꯞꯄꯤ ꯃꯁꯣꯡ ꯏꯐꯟ ꯐꯅ ꯂꯦꯞꯄꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤ ꯊꯕꯥꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯅꯆꯥꯅꯨꯄꯤ ꯀꯧꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗꯧꯕ ꯋꯥꯗꯣ ꯏꯅꯦꯁꯨ ꯚꯥꯞ ꯇꯥꯔꯅꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯋꯥꯔꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯨꯝꯁꯤꯗ ꯐꯔꯛ ꯇꯨꯔꯛ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯅꯣꯏꯅ ꯑꯉꯥꯡ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯧꯊꯣꯛꯇꯣꯔꯤꯕ꯭ꯔꯥ ꯑꯉꯥꯡꯗꯨꯁꯨ ꯂꯩꯇꯦ ꯃꯗꯣꯝꯆꯥꯒꯤꯗ ꯂꯩꯈꯤꯅꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯌꯨ ꯑꯩ ꯃꯃꯥꯅꯤ ꯂꯩꯁꯨ ꯈꯪꯉꯤ ꯂꯩꯇꯦꯁꯨ ꯈꯪꯉꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯆꯪꯈꯤꯕꯗꯩ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯆꯪꯉꯛꯑꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯏꯆꯝ ꯆꯟꯕ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯅ ꯑꯩ ꯑꯃꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯥꯟꯊꯣꯛꯐꯝ ꯂꯩꯇꯕ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯥꯝꯅꯥ ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝꯃꯛꯅ ꯍꯨꯠ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯝꯗꯧ ꯁꯔꯨꯛ ꯃꯄꯥꯟꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈꯤꯕꯅ ꯐꯕ ꯑꯃ ꯂꯩꯔꯦ ꯈꯜꯂꯛꯏ ꯐꯤꯕꯝꯗꯨꯗ ꯃꯥ ꯏꯃꯨꯡꯗꯨꯗ ꯂꯩꯕꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅ ꯐꯅꯤ ꯈꯟꯕꯅ ꯄ꯭ꯔꯄꯛ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯕꯤꯀꯤꯅ ꯍꯅꯨꯕꯤ ꯅꯪ ꯅꯨꯄꯤꯁꯦ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯛ ꯌꯥꯝ ꯍꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯅꯨ ꯊꯪꯖꯨꯗ ꯇꯥꯝꯅꯥꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯄꯥꯝꯃꯤꯁꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯕꯤꯀꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯇꯥꯎꯁꯦ ꯅꯪ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯅꯪꯕꯨ ꯄꯥꯝꯖꯗꯅ ꯂꯥꯛꯏꯕ ꯃꯤ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥ ꯍꯧꯅꯒꯦ ꯍꯩꯅꯗꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯏꯟꯊꯤꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯃꯣꯏꯅꯒ ꯑꯆꯨꯝꯕ ꯁꯥꯖꯤꯜꯂꯛꯏꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯏꯖꯠꯀ ꯃꯥꯡꯍꯟꯗꯧꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯅꯪꯅ ꯅꯨꯄꯥꯒ ꯂꯣꯟꯅ ꯀꯣꯏꯀꯧ ꯀꯧꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯕ꯭ꯔꯣ ꯃꯥꯁꯦ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯇꯥꯝꯅꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯗ ꯁꯥꯎꯐꯝ ꯊꯣꯛꯇꯤꯌꯦ ꯃꯤ ꯑꯃꯒꯤ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯍꯩꯅꯩ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯎꯠꯂꯛꯄꯅꯦ ꯅꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯉꯣꯟꯗ ꯅꯍꯥꯟꯗ ꯌꯦꯠꯂꯤꯁꯦ ꯀꯅꯥꯅ ꯇꯧꯅꯒꯦ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯃꯨꯁꯤꯡꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯏꯟꯕꯗꯤꯅꯦ ꯏꯅꯤꯡꯕ ꯃꯇꯝꯗ ꯏꯟꯕꯗ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯒ ꯃꯧ ꯑꯃꯗ ꯏꯜꯂꯨꯔꯗꯤ ꯈꯨꯄꯥꯛ ꯆꯥꯕ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯐꯅ ꯍꯩꯔꯝꯅꯤ ꯑꯗꯨꯕꯨ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯕ ꯆꯠꯅꯗꯕ ꯌꯥꯕ ꯌꯥꯗꯕꯁꯤꯁꯨ ꯈꯔ ꯈꯔ ꯈꯪꯕꯤꯕ ꯐꯩ ꯑꯗꯨ ꯈꯪꯉꯝꯃꯗꯤꯅꯦ ꯆꯩꯁꯨ ꯆꯥꯔꯝꯃꯣꯏ ꯊꯕꯥꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯐꯤꯕꯝꯁꯤꯡꯗꯨꯒ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯏꯄꯥꯏ ꯍꯧꯔꯛꯂꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯏꯃꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯏ ꯁꯥꯎꯔꯅꯨ
Thaba machanupido onsile. Hey, nabung singsida soy krayo ne nangbo. Thaba gi khatnarani kibagi ason mamatau do singkraba nupa singsini irai laina ukre. Ason bada ubana hina napal kare. Yarani khudong chaba lauragi haiba makok singduda ingit ama hapchinkre. Kaigumbada Thaba na nupa singduda nakhoi lali haiduna makut thinduna laipung phamaga pham hek sairambada khoktak saga do nupa singni. Adubo mina kari haikini macha singse saibiba tari haina khana chainaba pamde haina maning halluba Thaba gi wahida khudong chaba mina lauki biki ga lakminaba aman hai itaw se mayam yam respect toba tongnariba misak amane aduna akhoi gidi izat mangba yaba nate nachanu pise akhoi ne puzaba tari leima madagi so sang taraga thamoi mana izat mangalabnina mana nupa se leiba tare dana mana izat kan matabani Ningol su patek da thori kai asenoi napagi maralo thasur abama wa mabu chengi pami laurage kaina aduga puzaba tar haidi ke nammai da thangna sabat yansilake do leira mu khangni hairaga thang thiba imung de ekta sensen ki Ningol gi fivam da son mama ya marakta henjin bada kai nom to wa amadi yaure khangmana kitang di wakhal da maning halle ki ribani moiso lekai myam hupa adi haina Khongpham di handre tawbatabu nupi ni haina usitaba mati yauri pangal fari haibagi napalla ningol su thangzo pairaga thori lao nari leranga ne aigi nox da khutang oira su paira lao ting thora iban na khut sing do kak khat pangamdraba ayoin sibige nupa ma changsin ge tawbada pikina khami aduga nupi ahum da onsilaglaga farene ngasigi di narai kai ni na noina ngamzo adubu no yumsidagi thonga lalagadi tholakkini dana aduda nangina naunu pise yumsida halakkani de khalrano airi za sokpa yaba minate aduga aina singnaraga pugi khankiba pot amata supudana toktre lakminari singdu onsilaga chaslo kande side izat amuka mangba yaba nate haiduna mana mang tharaga hanki bikina hankibagi maramse ma ningol ki duna hanmanate matam sunga libanina leira khulaki mi waloi Khonjal amane hek laukibada khonpham narakani imung sigi izat soklabaso makhoi su senpham lairoi khangbani na hankibani makhoi khangi yum amadagi mi amabu irai laina thangba yaroi haiba adubu kadai fok ngami haiba simadi makhoi su ki naba utlambani moi singdu thokibaga lainaramba mihul singdo tamna hantharakle adubu wakhalde phumbangnare Thabana imungda sangsilaw angangsa laknaro Haiduna tamna ningol imungda pulap changagle asuk nga liba matamnoda Thaba imungi thonglon sinkrenga side sakhumda changaglaga pulap phami ningol na pusari ni na gas makhongda lepi kangse so sujan kre Thaba phaktuda phami tamna su phak machinda phamlaga tumina mamayung silaga leiri Thaba machana pidhangai ngasai na kai dawriba tanap ki rop ngasai gi thodok to tamai Mayam mamangduda nature tadaba maong toraini anduda phirepaga thengnarure adu phawa mi usittabai nongmega satoknaraga hospital mamangda khanai phirepana khara phokre adui khana bahawbala ini Ningolna phirepa masu ko kap thok ha to ongi haide wayam sangnaba be ni khalluba mana last hero sum oirak pe tap ta toksile eside Thabana chairi Ningol nangi karan do matang yam sade ko Chahi su phana yamabani ibi manangama Jerak paduda ningol du tumin laikre Thaba su machanu pida amuksu hangi Adudi kamay tauraba mayang matho oikibra Oidi ima maadi atum chen krabani Ima adui mi do gundagi tapta sutawi Maril di yaudaba mui amani punsilaga gunda tawa mini Haying na mukay torok toino khangde Yumdagi chathok pasu kire Aduga may maong duda aina chathok traso Yumda akhoi tanglai tumin chang adi kamai tawne Hera nang masu anthong na kigan kreda ma sudap toksinari bani khara khoktak saram dori poni Ningolna Imasa aisu thang paijarasune khalap tinik leiko mi singdo mi gi wakhal chenba mi mande Tamnana Moinu sumainu sum tawradi ayumdaga leiba tanno male Yumda leitraso ayi leifam khangkidawa mini Nupaga leiminade mapamda leire kaina usitrina maido Thabana Yare
Mano sitribado magi matam sudabagini. Magi matam sulakini. Mathangne yumda lakta laksano ima tauge. Thawa themjarabasu wa khalama khalle. Cha ising sanakre toknarabatongda tumba soksuk ya yadre. Tumthage tawrasu mamit ushinba yakidre. Aduna ma kokilana piramba phone number da upudagi lakthoklami. Ki fet mana paiba phone dumasu pairaga mapanda tuminna thori. Angang singdudi tumkrabani. Thaba mamit uboy udaboy number du mitlaga kokilada phone tawi. Kokila su number save tawdabanina pakhe pairamde. Pungdunaga gandrabanina adubo nira ahumlak sum khingzalakpaduda tumambadu hawalaga phamu mayai famlaga paikhalai. Hello, kana? Tada, aini thabani. Kokila ngai mamit mana kitang su singalai. Thabana mangonda sumnaga call tawrakani habase ma thajadabani. Thaba pungphamsida kaidoraba kaidoba yawrabage. Tada angang sing tumkrabra. Ai tadaga wari amata sananingdanane call tawraibani. Hayuni angang sing budi tumnaramani phirepadi halaktri. Angang sing takini haina sumang kumtharai. Thongalom side ta kitang su sathoraklaga. Tada nanghan haudu umba wari dugi matangni. Hairakpaduda kokila so khradi harawi. Hayo. Yamna thuna namit afaba miyinglagane phirepabu ngak thabiro. Aina senaba ngamdre angangsi. Wathok sawbi ongadawre tada. Mabu ngakpi senbinaba mi leitre. Laisabina wathok sawbana nupa may amna tanabagini hairasu khara lemi. Tubu mahuna wathok chawbati ayo henba pamdre. Mayamna sirakpa maral khudingmaksa soidana paglani. Kokila thabana makhol nikna hairakpa wado bhaptai. Manipuri ba awaba potlum khonjelgi surduna taklaklami thabasu makha tazai. Tada ngasi phawbada aigi ichase magi mapuriba natana atopa kana amagi maming magi simbaldagi nungshina sonba itakidri. Mana nungshina mapuriba ningzaba uraga tada hoida waroba henkibani. Aina sum sida mabu senaraga leiba ngamdre. Migi mihu yam sange. Aina kalinge ngakthokpo ngamami. Adubo pangal na sonjilaklabanina aiso akiba sum loinaraga leire. Thaba ngasi phawbada aigi sana sune aigi imaubo adu khakningduna lakhibani. Sahi angang oiringi matam oikibagi ningak khudingmangna asumba phirepni khankibana imung anigi marakta nungainadaba kaya ama thokibani. Wakhal leptringai yum palalluba aikhoina soibani. Adubu thaba imauduna yumsidagi hek satkiba numittagine phirepo hongkre. Tamna satkibadagi gyan tara male khalluba. Adubu madi mau satkibagi khaina maisa khangbo oiramle. Wakhalgi thamoigi nungaiba pumnama mangkibagini atopa phibam amada hongkiba oiramle. Aduna thaba aina su nangna hodorakliba wase kuirabani pamduna ngairakpa. Adubu tada aina kiba amasu leiri. Hanagum aigi charsibo noina kana leiti haina irai laini inthokpirakadra. Kokila khrasi ikaijai. Thaba nangai khoibu lankri haina ikaiba pirano. Isani isagi iral yasadunane nangin akhongda turibasini. Asumba khongthang amubu matam lawhallaga matam sanghanduna thangdoknaba thamubasinane pumnamang asoiba khongthang oikibani. Marai sai thariba yumse santi pamabani aiso. Hayeng numit phabra yengage hangsit pu oiro ai phirepada hairagane mauloba la allage yamna thuna makla allage ko. Thaba do pukning khra lumle. Tada yam nungaire phirepado thabir o tada maga paw amatang khodok naragane adude isu thamage tada su pathabiro. Haiduna thaba phone do madi thamkre. Adubu ma amuksu kapche machagi khallubada kanamta leitraba matomtana yumlep tamlakliba magi punsido ningsinglaga amuksu mapuni nungshibaduna mateng pangsilai. Makhoi papong nangi mahut ai oina siramlabadi kitang sumina laksaribase laksaba ngamamoi ko. Aini ichasingsigi pukningi wa khangbiba ngamlabaso nupa leitaba imung oirubana kanamatana ai usitre. Aina asuk sangwa punsisida lantengnarakpa matamda ngasigi numitsina khwaidagi pukning nungsiba numit ama haibado hek oihalle. Isasiga aiga
ꯑꯣꯟꯊꯣꯛꯅ ꯋꯥꯅꯁꯨ ꯂꯩꯔꯛꯈ꯭ꯔꯕꯅꯤꯗꯀꯣ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯁꯤꯐꯥꯎ ꯍꯦꯛ ꯋꯥꯕꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯄꯥꯡꯒꯜ ꯁꯣꯜꯂꯛꯏꯈꯩ ꯎꯁꯤꯠꯇꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯏ ꯅꯆꯥ ꯅꯤꯡꯉꯣꯜꯁꯤꯒꯤ ꯈꯟꯕꯗꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯊꯕꯥ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯒꯦꯠꯂꯣꯝꯗ ꯃꯤꯠꯌꯦꯡꯐꯝ ꯇꯥꯕꯅ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯈꯥꯝꯃꯤꯗꯨ ꯎꯔꯦ ꯃꯥ ꯂꯥꯏꯠ ꯅꯦꯝꯅ ꯊꯥꯜꯂꯒ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯈꯨꯗꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯥꯡꯈꯤ ꯑꯍꯤꯡꯁꯤꯗ ꯐꯥꯎ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯤꯍꯨꯜ ꯃꯥꯡꯈ꯭ꯔꯕꯅꯤ ꯊꯕꯥ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯃꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤꯉꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯑꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥ ꯒꯦꯠꯂꯣꯝ ꯊꯣꯔꯛꯏ ꯒꯦꯠ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯍꯥꯡꯕꯗꯨꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯉꯥꯊꯔꯒ ꯃꯈꯣꯡ ꯑꯅꯤ ꯀꯥꯔꯟ ꯆꯠ ꯄꯣꯀꯦꯠ ꯍꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯤꯔꯦꯞꯄꯗꯣ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯏꯈꯪ ꯈꯪꯉꯤ ꯃꯥꯁꯨ ꯀꯅꯥꯕꯨꯅꯣ ꯊꯣꯔꯛꯂꯤꯕꯁꯦ ꯈꯜꯂꯨꯕꯅ ꯊꯕꯥꯅꯁꯨ ꯎꯈ꯭ꯔꯦ ꯐꯤꯔꯦꯞꯄꯗꯣ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ ꯐꯤꯔꯦꯞꯄ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ ꯐꯤꯔꯦꯞꯄ ꯃꯤꯍꯨꯜ ꯆꯣꯡꯉꯤ ꯑꯗꯨꯒ ꯑꯧ ꯏꯃꯥ ꯃꯥꯅꯦ ꯑꯩ ꯐꯤꯔꯦꯞꯄꯅꯦ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟ ꯈꯜꯂꯤ ꯑꯁ ꯅꯨꯄꯤ ꯁꯪꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯋꯥꯔꯛꯇꯕ ꯑꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦꯗꯅ ꯍꯦ ꯂꯥꯏꯕꯛ ꯅꯪꯁꯦ ꯌꯥꯝ ꯊꯤ ꯕꯦꯔꯥ ꯀꯥꯔꯦꯍꯦ ꯑꯩꯒꯤꯗꯤ ꯊꯕꯥ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ ꯅꯪꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯕꯨ ꯑꯀꯤ ꯑꯈꯪꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯐꯤꯔꯦꯞꯄ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯏꯃꯥ ꯑꯩ ꯍꯜꯂꯒꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕ ꯑꯗ ꯑꯩꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯄꯣꯊꯥꯁꯤꯔꯅ ꯂꯩꯔꯝꯕ ꯏꯃꯥ ꯑꯩ ꯍꯜꯂꯒꯦ ꯀꯣꯛ ꯉꯥꯎꯕ ꯈꯔ ꯐꯔꯦ ꯐꯤꯔꯦꯞꯄ ꯊꯕꯥꯅ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯁꯦ ꯊꯕꯥꯅ ꯌꯥꯅꯤꯡꯂꯝꯂꯣꯏ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯗ ꯎꯄꯥꯏ ꯍꯧꯈ꯭ꯔꯕꯅꯤ ꯊꯕꯥ ꯀꯤꯕꯅ ꯂꯣꯏꯕꯅꯤ ꯃꯥꯁꯨ ꯇꯥꯝꯅꯥꯕꯨ ꯁꯪꯕ ꯂꯥꯛꯏꯕꯅꯤ ꯑꯉꯥꯎꯕ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯒ ꯉꯁꯥꯏ ꯈꯔ ꯈꯠꯅꯈꯤꯕꯒ ꯌꯨꯝꯗ ꯍꯨꯠ ꯂꯩꯁꯤꯜꯂꯛꯂꯒ ꯁꯪꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥ ꯑꯣꯏꯅ ꯁꯪꯕ ꯂꯥꯛꯂꯤꯕꯅꯤ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯊꯕꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯃꯛꯅꯤ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯐꯤꯔꯦꯞꯄ ꯒꯥꯔꯤꯗꯨ ꯈꯤꯇꯪ ꯊꯧꯒꯠꯂꯒ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯤꯡꯀꯠꯂꯝꯕ ꯁꯣꯔꯗꯨ ꯍꯣꯟꯊꯕꯁꯨ ꯉꯝꯂꯛꯏ ꯑꯁ ꯁꯤꯔꯝꯅꯤꯗ ꯏꯅꯦꯝꯄꯣꯛꯃꯛꯀꯤ ꯃꯤꯍꯨꯜꯃꯛꯅꯦ ꯑꯩꯗꯤ ꯆꯩꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯆꯩꯗꯤ ꯆꯩꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯏꯃꯥ ꯆꯧꯒꯤꯒꯩꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯆꯤꯟ ꯂꯩꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯂꯣꯏꯅ ꯐꯥꯖꯤꯟꯈꯤ ꯅꯨꯡꯁꯤꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯗꯣ ꯑꯗꯩ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯆꯤꯟ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯆꯥꯛꯅ ꯁꯣꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯏꯃꯥ ꯑꯩꯗꯤ ꯇꯥꯝꯅꯥꯕꯨ ꯁꯪꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯌꯨꯝꯗ ꯁꯨꯛꯄ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯗꯤ ꯃꯥꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯗꯤ ꯑꯩꯅ ꯀꯝꯗꯧꯍꯧꯕ ꯁꯤꯅ ꯑꯩꯁꯦ ꯄꯣꯊꯥꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯅ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯅꯆꯥꯕꯨ ꯂꯥꯟꯅ ꯈꯟꯕꯤꯈꯤꯅꯨ ꯑꯩ ꯇꯥꯝꯅꯥꯕꯨ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯄꯣꯊꯥꯕ ꯌꯥꯗꯦ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜ ꯆꯥꯔꯁꯨ ꯇꯨꯝꯅꯤꯡꯉꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯏꯊꯣꯡ ꯇꯧꯔꯒꯅ ꯑꯩ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯉꯣꯟꯗ ꯍꯜꯂꯒ ꯌꯦꯡꯂꯝꯕ꯭ꯔꯥ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯏ ꯍꯥꯏꯅ ꯑꯉꯥꯎꯕꯒꯨꯝꯅ ꯃꯤ ꯈꯠꯅꯕ ꯍꯧꯅꯤꯡꯉꯤ ꯉꯁꯤꯁꯨ ꯃꯥ ꯃꯥꯏꯊꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯁꯪꯕ ꯂꯥꯛꯂꯤꯅꯤ ꯅꯣꯡꯃꯩꯁꯨ ꯄꯥꯏꯔꯛꯏ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯥꯎꯊꯣꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯏꯃꯥꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯐꯤꯔꯦꯞꯄ ꯅꯪꯁꯨ ꯄꯥꯡꯃꯟꯗꯦꯗ